Sanaton athokpam misi makhut tungbunaraga masagi hostel gi kada siraga leirami haina yamna singnaningai oiba paw tarai. Sanaton athokpam haukiba March 15 da makhut tungbunaraga magi hostel gi kada siraga leirami haina yamna singnaningai oiba mawngda paw tarai haina Justice for Sanaton athokpam gi convener na thokpa serol amana phongdorli. Serola duna makhata na hai makhura mandomsa amadi machena rims ta chalubada casualty da makhut matung da pullaga mananganda arumba pot amana thombagi kutlaga leirami mananganda hubalaga I thokpagi mafam khara su leirami mamaida phubi bagi manba khamdek pagi dakphamsu targa leirami oigi makhong khongnawbida athobo pot amana kakpa manna machet ama yaudre makhong khongpak khongya adusu leikhom akang manba pot paktuna leirami Thori yanbagi ligaser marksu khori chin bathungna tai mamitsu usili marai su tingthokte makata na police na hairakpada mi marina thong kaukhairaga changi hai adubu thong du da kauraga tekpangi mami ka hena tade haina makhurana urai hairi makhurana ka du da changlubada media farm amagi reporter su phiba madugi report lauramki thong da kanna kaubugi mami tade haibasi PAO-CHE da su haukiba tang tara taruk da su yaokhiba laikhre hairi PAO-CHE na makhata na hai Sanaton gi masa du mioi anina casualty da pukhalakpani haina police na hai hairiba mioi sing thong kauba gari da purakpa police na phajana wahang pawhung tawbagi paw hojik phawba laite misi asi losinaba honare amadi khudam changdam sing manghanaba honare haibagi singnaba ekhoi da phawale hairi Khudamdi warden yaudana karigidamak thong thugairibano sire haina uraba phawba karigi warden na haidribano mama mapa imung manungda karigi paw pidribano hojik ki mipung khudimang na smartphone painaraba matamsida photo ama phawba kaphodriba karigino karigi mari leinaba authority taktana sire khanglaba hakchang casualty da pukhalibano punamak singasi evidence manghanabagi thorang thosilla haina su hanglakli atopa pawmana CM Biren na Lakshipur Kendra da BJP gi mirep oiriba kausik rai gi damak ngasi bot khomkhre CM na bot khomba lakpada Lakshipur gi meitei-singna mei-houna saokhre Assam gi oina pangthokadariba Assam Legislative Assembly gi mikhalda Kasar district gi manungchanna Lakshipur constituency da BJP gi mirep oina songthorliba kausik rai gi damak ngasi Manipur gi Chief Minister N Biren na helicopter da mafam adu phawba tana satuna bot khomba gi thabak chathakre Amarom the Chief Minister na Lakshipur constituency da laktuna BJP gi mirep ki damak bot khomba sakhiba dubu Kasar district ki Lakshipur da khundari ba meitei-singna mei-houna saokhre Chief Minister na ngasi ayu bot khomba satnaba gi damakta helicopter da Imphal dagi Kasar district tamna paikhi Chief Minister gi khongchat aduda Education Minister S Rajen MLA Rameshwar Meitei LDA gi chairman L Susindro Kairau Kendra gi MLA Rameshwar amadi Khetrigau Kendra gi MLA N Indrajit su saruk yaki Chief Minister N Biren na election campaign da saruk yaba lakhiba du gidamakta Lakshipur constituency ki acha labuk haiba mafam aduda miyam gi mifam ama pangthoki mafam adu gi labukta Chief Minister amadi atei minister MLA singna tongba helicopter adu taki Chief Minister na kumtharakpa matamda mafam aduda tilliba miyamna Bharat macha ki jay haiba kholau lauduna Chief Minister amasung mahak ki loina rakpa sing adu harau tayamna oki loina na Chief Minister na BJP gi mirep oina Lakshipur constituency da chongthorliba kausik rai da miyamna vote thadabiduna Assam da BJP gi sarkar ama amuk hanna lakhana ba hona biu haina khudlona duna appeal tauki Amaromda Lakshipur SC gi manungda leiriba Manipuri meitei pangal singna Chief Minister na mafam aduda bot khomba lakhiba du yamna kanna yaningdaba phongdoki mangjauna na Lakshipur SC da BJP gi mirep oina ba tanaki adubu ticket pibi khidabadagi independent mirep oina songthorliba meitei macha lairik yengbam thoiba singha gi mayokta thabak tawbo oina thokani maduna Lakshipur da Chief Minister na bot khomba lakpidana ba haijakhiba laikhre Lakshipur SC da BJP gi mirep oina songthorliba kausik rai gi bot khombagi mahutta Chief Minister na Lakshipur gi mirep lairik yengbam thoiba singha gi damakta mai pakna ba bot khombi pham thokpani BJP gi ticket ki matang da so Assam gi Chief Minister da haijetuna Lakshipur SC da mirep oina songthorliba thoiba da BJP gi ticket pibi na ba honaram labadi CM Biren bu Kasar district ta khundaduna leiriba Assam gi Manipuri amasung Manipuri Muslim singna thagat lamgadabani hairi panbe abadi mamang sahi 2020 gi March 3 da Assam gi Kasar district ki Lamar Gram da pangthokhiba Wall Meitei Convention da Chief Minister Biren na chief guest oina saruk yaki mioi lising mari rom tin khiba convention aduda Chief Minister Biren na wangang laduna Assam gi tongan mafam singda khunda duna leiriba Meitei amadi Meitei pangal singi damakta Manipur sarkar na pambom tingna lepli pangba yaba mateng sing pangani haibaga loina na tongan ba saukhat thorang gi thabak kaya paikhat kani haina wasak paga loina na lauthok lamki
अदुबु चीफ मिनिस्टर बीरेन कसार द खुंदारिबा मैतै अमदि मैतै पांगल सिंगी पांबोम तिंगना लेपली हाइरगा कसार डिस्ट्रिक्ट दा मैतै मचा मना मिरेप ओइना सोंथोरकपदा बोट खोंबी दबा सौगत पी दबा हाइबसि चीफ मिनिस्टर ना लाउथोखिबा अमदि वासखिबा दुगी ओनतेनबदा थबक तौबनी हाइरी अतोप पाव मना मिशन स्कूल की हॉस्टल द लैबा वार्डन अंगांग अहुम फुरमबगी थौदोक मोबाइल द वायरल ओइरकपदगी मरी लेनबा सिंग स्कूल दगी स्टेटमेंट सिंग लौरुरे हौखिबा नोंगाइजिंग नुमित की नुमिदांग पुंग तरे ताबा मतमदा सेंगमाई पुलिस स्टेशन न कोनबा कंगला तोंबी द लैबा सिलसिल एशियन मिशन स्कूल की हॉस्टल द लैबा वार्डन अंगांग अहुम फुरमबगी थौदोक मोबाइल द वायरल ओइरकपदगी एमसीपीसीआर की टीम मेंबर अमसुंग एमएएसए एलएसए की मिहुत सिंग लोइनाना सेंगमाई पीएस की पर्सनल सिंग यावना स्कूल दगी स्टेटमेंट सिंग लौरुरे लोइनाना अथुबदा डिस्ट्रिक्ट लीगल अथॉरिटी का तानरगा आरटीई की मतंग द अवेयरनेस अमा पांगथोकनबा स्कूल अथॉरिटी द सु खंगलमले लोइनाना मखा ताबा केस प्रोसेस की दमक सेंगमाई पुलिस स्टेशन द तौगदबनी हाइना मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स गवर्नमेंट ऑफ मणिपुर की मेंबर के आर्ट्स जितेंद्र ना थादोरक पसेरोल मना फोंगदोरगली।